nupi macha amna nupa macha amada khoi thana ga thilaga si haiba hat haibase khoi yam nungai ko thodoni ai mami matha panda so khoi chalai maitei ko ama si base khoi naranga rimshota magi mama na kaptuna ai chaji lanjadamni makhoi lotuna ga hatpani adagi ai chaji mone yumdai ko thokpi bani ka haibase yamna inhuman oiba aduguma nature ni ado makhoi mana phana lalamba tasu makoida mama mapada khanghalakanda adagi akanba cherak piba yayaba mana pana phalamdo tasu hekta thang tena tai hatokpa thinni gain to bosi chu khogi inhuman oiba aduguma nature amni adugu yari makhoi khogi khudakta ashokpado ai makhogi masada thokpo amni makhoi nungai ga dra khudaktu da immediately inai ta matamda maral lebo gore leitaba mabu first pizza mabu kanba haibase khoi to debe human nature ne makhona video camera kaptana wa habda thang tena sok matam I khakta bhai ta center plus check matam da makhona local body sensu khudak to immediately hospitalized to bidaba adagi video nami basing ado makhoi bu ha bada matik chaba cherak pi bada pipon thokwa danji ne khana ba yaw matang ne bisi ko pipon thokra ni khali adiga masi anobore mabore la la su khogi mama mapa da na taga mai guardian senda information pira kanda wara uana halan ba yaw ai ni oiba logi oiba mi ni yenga pharaga jail thamba ya eta hakene tukune to wa asumagi sabu ngabuki wakalonje nungai to thodoni yamasu ikai ni ngai ni hajik thoiba 2020 kigi irang maraksida asiga mok thoksin batade akhoi maise film na khumba tampak to leba khogi perose maise film khoi miyosing se mai de film na khumaga satpai film da lan batade yadi hayar authority na mari laina basina asiguma mi hapta generally basing ja to na pabiu aduga makhoi busu local body singa du matung da tawdana baina tigat lakanda ahak pacharak pi hun to ene kham